Hi everyone, welcome back. Ngasidi get ready with me mati ama tawthokse park ta chatkadoba just a venue duda ko adu si scenery ba BB cream se Dermaco gi BB cream se ni yam nungai bane sigi cream se leave and check tin se khara tawse love art ki ni se kuna tor se ko sumaina dance oiba brush ama tor se ya hai अखोइना हजिक चटकदोइबा मफमसे just a venue na hairana hamuk ama chatluraga khoise manung changamdaba thong lolam bam laibado adudune bako aduda hजिक chatpagi lambi se hजिक se pepong hum tare bako chatpa matamda minute 10 natragana 35 samuk changani ba adune chalase thoase Thoase Lora Sumana ne Chalas gari thokdo mane Ngasi di nung sa se imeng meng bado oi yamna saraga yakpido oi di ba kwa Why kakalak pada Ngai ba wa bra Ai tamo hidak sa rin hidak ko rin ne Sar gira Sindi Kore Just a venue York adore Jungle में सामने लांगी नहीं क्या नट्रा Manung kam to udi yam sengbo mai tak taw e yung sak yam sike dei ba kana gi farm do si government or public ai de uthat ba yang copyright strike la kan yung sak yam hala de yung sak su kre hela ya ni si đây gì à, rồi mà khai được bạc vậy à? Xin được ấy căng gì ngọ? Steak ni, steak night ni sini. Sini
ꯂꯩꯇꯦ ꯁꯤꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡ ꯇꯥꯕꯅꯤ ꯂꯥꯛꯑꯕꯅꯤꯅ ꯀꯩꯅꯣꯅꯦ ꯁꯤꯅꯦ ꯏꯁꯤꯡ ꯐꯪꯉꯦ ꯍꯥꯏꯁꯤꯗ ꯑꯩꯅ ꯁꯣꯝꯒꯤ ꯂꯩꯀ꯭ꯔꯛ ꯂꯣꯏ ꯆꯠꯂ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯅꯣꯡꯁꯨ ꯇꯥꯗ ꯀꯨꯏꯔꯦꯅ ꯃꯥꯜꯂꯦ ꯁꯤꯗ ꯁꯪ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯉꯁꯥꯏꯁꯨ ꯁꯤ ꯄꯤꯛꯆꯔꯗꯤ ꯌꯥꯎꯗꯥꯏ ꯑꯁꯤꯒꯤ ꯀꯩꯅꯣ ꯎꯞꯄꯁꯦ ꯈꯥꯝꯃꯒ ꯌꯦꯡꯉꯁꯤ मथक से मुझे देखने के लिए आया था but today it's not open or what? No, we were about to close. We won't take much time. We won't take much time anyway. 용사키는 루바 kya Ei lo to onda ba. To sile to. 용사ꯛꯁꯦ 우레ꯗꯅ ꯃꯣꯏ ꯑꯦꯟꯇ꯭ꯔꯤ ꯂꯨꯄꯥ ꯆꯥꯝꯃꯅꯤ ꯃꯤ ꯑꯃꯗ ꯑꯃꯃꯝꯗ ꯍꯥꯏꯇꯥꯔꯦ ꯑꯃꯗ ꯅꯠꯇꯦ ꯑꯗꯨꯒꯤ ꯍꯥꯏꯂꯥꯏꯠꯁ ꯑꯩꯈꯣꯏ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯔꯣꯏꯗ ꯃꯣꯏꯒꯤꯗꯤ ꯀꯩꯅꯣꯗꯤ ꯂꯣꯏꯔ ꯃꯥꯜꯂꯦ ꯀ꯭ꯂꯣꯖ ꯇꯧꯔ ꯃꯥꯜꯂꯦ ꯃꯇꯝꯗꯣ ꯅꯣꯕꯥꯞ ꯅꯠꯇ꯭ꯔꯣ ꯁꯦ Noban. ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯥ ꯍꯩꯔꯤꯕꯣꯞ ꯑꯣꯟꯗ꯭ꯔꯥ ꯑꯦ ꯌꯣꯡꯆꯥꯛꯁꯦ ꯐꯖꯔꯦ ꯅꯣꯕꯥꯞ ꯃꯅꯥ ꯄꯤꯛꯀꯤ ꯆꯔꯣꯡ ꯃꯆꯥ ꯃꯆꯥꯁꯦ Asal he kaya yaw ba. Kai. ꯇꯥꯋꯔ ꯑꯃ ꯂꯩꯕꯗꯣ ꯄꯤꯛꯆꯔꯗ ꯌꯥꯎꯕꯗꯣ ꯁꯤꯗꯩ ꯀꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ Abid. Ama satsi ko. ꯌꯦꯁ ꯑꯁꯤꯗ ꯆꯠꯂꯨ ꯁꯝꯖꯟꯒꯅꯨ ꯔꯦꯠ ꯃꯌꯥꯝꯁꯦ ꯑꯁꯤꯗ ꯈ꯭ꯔꯤꯁꯃꯥꯁ ꯃꯌꯥꯗ ꯆꯔꯣꯡ ꯆꯔꯣꯡ ꯃꯁꯥ ꯊꯤꯑ ꯄꯣꯔꯛꯄꯗꯣ ꯀꯩꯅꯣ ꯁꯤꯕꯣꯗꯣ ꯑꯩꯈꯣꯏ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣꯅꯦ ꯄꯥꯝꯕꯤ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯅꯦ ꯀꯥꯛꯃꯨꯛꯇꯪ ꯋꯥꯡꯕ ꯄꯥꯝꯕꯤ ꯁꯤ ꯃꯌꯥꯝꯁꯦ ꯉꯁꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤ ꯄꯤꯛꯇ꯭ꯔꯨꯁꯦ ꯀꯩꯅꯣꯝꯇ ꯌꯦꯡꯁꯤꯕ ꯃꯅꯝꯁꯤꯗꯤ ꯆꯐꯛꯅꯕ ꯃꯅꯨꯡꯅ ꯑꯃꯇꯪ ꯊꯨꯗꯦꯛꯑ ꯌꯦꯡꯕꯅꯦ ꯀꯩ ꯌꯥꯎꯋꯦꯅ ꯈꯪꯅꯤꯡꯕꯗꯣ ꯍꯥ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯀ ꯍꯥꯏꯅꯕꯗꯣ ꯚꯔꯥꯏꯇꯤ ꯑꯃ ꯑꯣꯏꯕꯅꯦ ꯌꯦꯡꯉꯨꯅꯦ ꯀꯣꯝꯂꯥ ꯑꯣꯏ ꯍꯧꯖꯤꯛꯀꯤ ꯔꯦꯗ ꯀꯂꯔꯒꯤ ꯃꯔꯨ ꯃꯔꯨ ꯆꯔꯣꯡ ꯆꯔꯣꯡ ꯄꯥꯟꯕꯗꯣ ꯁ꯭ꯋꯥꯏꯝꯇꯪ ꯀꯥꯛꯃꯨꯛꯇꯪ ꯋꯥꯡꯉꯦ ꯁꯨꯛꯇꯪ ꯀꯛ ꯄꯤꯛꯄꯁꯨ ꯌꯥꯎꯋꯦ ꯃꯁꯥꯒꯨꯝꯕ ꯑꯃꯗꯒꯤ ꯀꯛꯑꯒ ꯊꯥꯕ ꯃꯥꯜꯂꯦ ꯀꯥꯡ ꯆꯤꯛꯏꯔꯣ ꯀꯩꯗꯧꯔꯤꯅꯣ ꯑꯣ ꯃꯥ ꯑꯣꯛꯂꯣ ꯍꯥꯃꯦꯡ just a venue ꯑꯩꯈꯣꯏ ꯉꯁꯥꯏ ꯒꯨꯒꯜꯒ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯖꯒꯥꯁꯦ ꯌꯦꯡꯕ ꯌꯥꯕ ꯀꯩꯀꯩ ꯂꯩꯔꯤꯅꯣ ꯀꯥꯏꯅ ꯇꯥꯃꯣꯅ ꯆꯪꯉꯨꯕꯗꯤ ꯀꯗꯥꯏꯗꯅꯣ ꯇꯥꯃꯣꯅ ꯆꯪꯉꯨꯏ ꯍꯥ ꯑꯣ ꯁꯤꯅ ꯀꯩꯅꯣ ꯃꯅꯨꯡꯗ ꯀꯩꯝ ꯂꯩ ꯍꯥ Party ꯇꯧꯅꯕ stage ꯅꯦꯕ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯤ ꯅꯨꯃꯤꯗꯥꯡꯒ ꯇꯧꯕꯗ ꯎꯔꯕꯣ ꯁꯦ ꯐꯖꯍꯧꯋꯤ ꯒ꯭ꯂꯥꯁꯁꯤꯡꯗꯣ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯉꯥꯛꯇꯅꯦ ꯃꯅꯨꯡ ꯀꯩꯀꯩꯒ ꯂꯣꯏ ꯎꯕꯤꯗꯣ ꯀꯔꯥꯎꯀꯦꯒ ꯇꯧ ꯌꯥꯅꯤ ꯁꯤꯅ ꯁ꯭ꯇꯦꯖ ꯑꯣꯏꯔꯒ ꯂꯝꯄꯥꯛꯁꯦ ꯁꯤꯁꯦ ꯌꯣꯡꯆꯥꯛ ꯀꯥ ꯍꯩꯔꯗꯤꯅꯦ ꯌꯣꯡꯆꯥꯛꯇꯤ ꯌꯥꯝ ꯄꯥꯜꯂꯦ ꯁꯤꯗ ꯍꯧꯔꯤꯕ ꯀꯩꯗꯧꯔꯤ ꯃꯌꯥꯝꯁꯤꯗ ꯅꯦꯝꯗꯤ ꯅꯦꯝꯗꯕ ꯌꯥꯝ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯉꯁꯥꯏ ꯌꯦꯡꯕꯗꯗꯤ ꯑꯉꯥꯡ ꯌꯥꯝ ꯄꯥꯛꯇ ꯁꯥꯟꯅꯍꯟꯕꯒꯤ ꯄꯤꯛꯆꯔ ꯑꯃ ꯌꯥꯎꯗꯥꯏꯗꯣ ꯌꯣꯡꯆꯥꯛ ꯉꯥꯛꯇꯅꯤꯗꯣ ꯃꯊꯪꯗ ꯊꯥꯔꯤꯁꯤ ꯌꯣꯡꯆꯥꯛꯅꯤ ꯑꯗꯨꯝ ꯍꯥꯏ ꯇꯣꯡꯅꯕꯒ ꯌꯥꯝ ꯂꯩ ꯇꯜꯂꯦ ꯃꯣꯠꯂꯝꯒꯅꯤ ꯏꯪꯅꯤꯕ ꯁꯤꯗꯤ ꯈꯨꯂꯥ ꯑꯁꯃꯥꯟꯅꯤꯗꯣ
nungai hai tar More of them. adda solo lo lai khangpok macha macha myam akhoi hojik changwa matam natre habne adudunan sigum am yaw train hangi hek pa Yeah, dum yeah. yawi ka kai le sadam mi si khanja ne ai yengo se intore myam jengo lai cha na ba se intore ju bro dudra sarung sumai yan thari ji Sige gate sida ne na hamu ai light se pra numit na change sige gate sida ne ba na hamu ki akhoi mapan da khamaga lo laga changya da na tawbudo hojiti si manung da gi ur sis Ki cái nó mèo đó ngang mèo đó xong bây giờ em hâu em phát dây hay bà dùng qua phát dây rêu nè cây bà phát dây rêu mà sarong bà thì mèo gì cầm lá đấy cái thà em phát dây như gì đó this is wild đôi nè cũng hâu với cái nó này bà mới gì phát dây ra quy nó xuất lấy bà mà lấy Christmas cái decorate tông nó bà hay nè đôi mà tầm nó mà xả cho thiệt cái nè Mapun sumsit pun du mai pun le du ga yo le ba market ta kai no ne na khan ba faza da sa to zayan ke happen no orchid tura Sida khoi Manipur da park laiba mayam do leikong ga tora semaga adu diam phajana thamdra sina u achawba sina hen ba jan moya sigi hol si dum nungai ni mi khara ko pullaga chak ising na tawdana si manung ga sai ga saktana khara close or your group si phajani ye si yengo lai phajaba salam ni ye si mana da je ya di posta ye sidam lai re ka ga yang pham ma ti oidra Da. Tôi ghi cái nào ăn rồi chứ ghi không nó này thế nào suốt bao nhiêu con cái em lấy làm gì vậy đó sẽ là cái view mà đi phẳng đi vậy ngó xong ta chậu kia mà cơ xong ta chậu kia mà cơ thay thế nào này mà điên bra cái áo sai gì xin three just have a house mà sao shit thấy chưa kuma se ai ki yam na ka mo han ko mo wait to kai khu kum lo du na ama do ki bra crack sat pa da ska ba da crack law ta na ki da na nom boy khan ga le ne ai di ma thak to ka mo kar kan da ne ha ba wait to ka mi na gum se da si jiki mathak ta ga koi nam yam ne ba adu su aina namak traki dan lai yan je phajadre ngo si yam phaje yam na common noina sat pa kai no ne si je swai da yam pui ba ta akhoi na han ching da gi kaklak pa do asi ola adip nungai ni he yengo sine na hai adu dem sale white cam sale dura
ꯂꯩꯈ꯭ꯔꯦ ꯍꯦꯛ ꯆꯠꯂꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯥꯏ ꯍꯧꯖꯤꯛꯀꯤ ꯀꯕꯤꯔꯩꯗꯣ ꯑꯗꯨꯒ ꯃꯥꯟꯅꯕ ꯑꯊꯣꯟꯕ ꯑꯣꯏꯗ꯭ꯔꯦꯉꯣ ꯁꯤꯁꯦ ꯇꯣ ꯊꯣꯟꯗ꯭ꯔꯥ ꯁꯤꯅ ꯀꯕꯣꯛ ꯂꯩꯅꯦꯌꯦ ꯁꯤꯁꯨ ꯀꯕꯤꯔꯩꯅꯦ ꯑꯁꯤꯗ ꯑꯅꯥꯕ ꯌꯦꯟ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯄꯨꯜꯒ ꯂꯩꯍꯧꯕꯔꯣꯝ ꯁꯥꯏꯗꯠꯇꯣ ꯑꯗꯨꯗ ꯅꯨꯄꯥ 4-5 ꯍꯥꯟꯅ ꯑꯃꯁꯨ ꯂꯩꯔꯝꯃꯤꯗꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯤꯇꯪ ꯄꯨꯜꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯑꯃ ꯆꯠꯂꯒ ꯃꯣꯏꯒꯤ ꯁꯪꯒꯨꯝꯕ ꯑꯃ ꯁꯥꯔꯤꯕ ꯁꯦꯠꯇꯨꯗꯅꯦ ꯀꯩꯀꯩ ꯆꯥꯕꯤ ꯊꯛꯄꯤ ꯇꯧꯔꯒ ꯂꯩꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯇꯥꯃꯣꯅ ꯑꯁꯣꯝꯅꯥꯀꯜꯂꯣꯝꯗ ꯀꯩꯅꯣ ꯇꯧꯔꯒꯨꯝꯁꯦꯅꯅꯦ ꯁꯣꯝ ꯅꯥꯀꯜꯂꯣꯝꯒꯤꯁꯨ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯦꯅ ꯁꯨꯝ ꯍꯧꯖꯤꯛ ꯌꯦꯡꯉꯨꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅꯅꯦ ꯄꯨꯜꯂꯣꯝꯒꯤꯁꯨ ꯎꯠꯂꯛꯇ꯭ꯔꯤꯁꯦ ꯃꯣꯏꯈꯩ ꯂꯩꯍꯧꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯇꯜꯂꯤꯗꯅꯀꯣ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯆꯦꯔꯤ ꯕ꯭ꯂꯣꯖꯝꯅꯦ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯛꯑꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯎꯕ ꯃꯌꯥꯝꯗꯣ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯁꯤꯗꯁꯨ ꯌꯥꯝ ꯐꯖꯩ ꯃꯁꯥꯁꯦ ꯄꯥꯇ꯭ꯔꯤꯛ ꯄꯥꯕꯅꯤꯅ ꯄꯦꯛ ꯀꯥꯏꯅ ꯇꯦꯛꯊꯣꯛꯈ꯭ꯔꯗꯤ ꯄꯥꯝꯃꯨꯏ ꯊꯛꯄ ꯈꯣꯠꯄꯒꯤ ꯇꯥꯔꯤ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯇꯥꯃꯣ ꯊꯧꯗꯣꯔꯛꯑꯦ ꯆꯠꯂꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤꯗꯨꯗꯤ ꯃꯆꯥ ꯑꯃꯗꯪꯅꯦ ꯁꯤꯗꯤ ꯄꯩꯒꯩ ꯄꯥꯝꯕꯤꯁꯦ ꯄꯥꯝꯕꯤꯕꯨꯗꯤ ꯑꯃꯗꯪꯅꯦꯕ ꯉꯁꯥꯏꯗꯤ ꯃꯆꯥ ꯑꯃꯗꯅꯤ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣꯗꯣ ꯕ꯭ꯂꯣꯖꯝ ꯆꯦꯔꯤꯗꯣ ꯖꯁ ꯚꯦꯅ꯭ꯌꯨ ꯁꯤꯗꯩ ꯊꯣꯛꯂꯛꯄ ꯃꯥꯒꯤ ꯁꯣꯔꯠꯀꯠꯇꯣ ꯌꯧꯔꯦꯅꯦ ꯅꯨꯃꯤꯠ ꯌꯥꯝ ꯐꯖꯅ ꯊꯣꯛꯑꯦ ꯉꯥꯡꯁꯪ ꯉꯥꯡꯅ ꯌꯧꯔꯛꯑꯕꯣ ꯌꯥꯝ ꯋꯥꯅ ꯌꯧꯔꯛꯏꯗ ꯑꯩꯈꯣꯏ ꯐꯗꯤꯒꯣꯝꯅꯦ ꯒꯝꯂꯥꯒꯨꯝꯕꯗ ꯍꯣꯏꯗ ꯁꯤ ꯅꯍꯥꯟ ꯂꯩꯔꯛꯄ ꯂꯩꯕꯥꯛꯇꯣ ꯂꯩꯕꯥꯛꯀ ꯌꯣꯟ ꯂꯩꯔꯝꯃꯦ ꯂꯩꯁꯜꯂꯛꯄꯅꯦ ꯑꯩꯈꯣꯏꯅ ꯀꯥꯡ ꯂꯩꯍꯧꯔꯛꯑꯕ ꯑꯩꯗꯤ ꯀꯛꯆꯦꯡ ꯂꯩꯕꯅꯦ ꯑꯣꯏꯅ ꯎꯔꯤꯗꯤ ꯃꯥꯏ ꯔꯣꯁ ꯃꯈꯥꯒꯤꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯖꯨꯝ ꯖꯨꯝ ꯂꯥꯎꯕ ꯑꯆꯧꯕꯗꯣ ꯃꯈꯥꯒꯤ ꯒꯥꯔꯗꯦꯟꯗꯣ ꯍꯣꯏ ꯔꯦꯠꯇꯨꯁꯨ ꯁꯥꯠꯄꯅꯦꯕ ꯑꯃꯗꯣ ꯇꯜꯂꯤꯌꯦ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒꯤ ꯔꯣꯁꯁꯤꯗꯤ ꯔꯣꯁ ꯗꯦ ꯀꯥꯏꯅ ꯂꯩꯕꯗꯣ ꯆꯔꯣꯡꯒ ꯁꯥꯠꯄꯅꯤ ꯃꯈꯥꯗꯗꯤ ꯔꯣꯁꯇꯤ ꯎꯗ꯭ꯔꯦ ꯁꯥꯠꯇ꯭ꯔꯕꯅꯤ ꯅꯍꯥꯟꯃꯨꯛꯀꯤ ꯌꯦꯜꯂꯣ ꯐꯖꯕꯗꯨꯗꯤ ꯔꯣꯁ ꯑꯉꯥꯡꯕꯁꯨ ꯁꯤꯗ ꯂꯩ ꯆꯥꯎꯗ꯭ꯔꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯈꯨꯆꯥꯎꯅꯤꯀꯣ चर्च जाने के टाइम पे सिसे पत्थब मानबने मनादी याम टेकिए मागे शेपसिनसुने खुइथब मानद्रा होय आई फर्न से चाब यारमदोइ माले पुलप पुलप अमुक लौथोकिसे आइदि चागिब्रा खले याबिरे यादबिरे खंगदेबा याम नौवे यौने थोकलई के उ मोरो नाकन नाकन दगी मना अनौ याम थोलकपने
ꯇꯥꯃꯣꯅꯥꯗ ꯂꯩꯔꯒ ꯂꯩꯗꯣ ꯑꯩꯗꯤ ꯀꯩꯅꯣꯅꯦ ꯈꯪꯗꯦꯕ ꯐꯗꯤꯒꯣꯝ ꯁꯤ ꯆꯥꯎꯔꯛꯀꯗꯧꯔꯝꯅꯤ. ꯁꯤꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯃꯃꯝ ꯇꯥꯈꯤꯕꯁꯤꯅꯤ ꯌꯥꯝ ꯆꯥꯎꯈꯠꯂꯛꯏꯁꯦꯀꯣ sini umur umur sih mayung kang iji ke dewa sida. Aduh kang zono Oh, aduh. soai de mayam thole. Su side side de mayam thole. Ah nuko. Pai de. Sha. Satim ne ni to sigan bane ba. Ki hele. Okoi po. Si yam nungaitraba aidi. Si. Soida. Aduh masai. Nate masai suna nate. Tamona ꯑꯅꯤꯗꯒꯤ ꯁꯤꯔꯒ ꯂꯩꯕꯗꯣ ꯑꯩꯅ ꯋꯥꯅ ꯍꯤꯡꯒꯠꯍꯜꯂꯛꯑꯝꯅꯦꯁꯦ ꯁꯤꯁꯨ ꯂꯣꯏ ꯀꯪ ꯂꯩꯕꯁꯨ ꯃꯥꯅ ꯂꯩꯕꯥꯛ ꯍꯥꯞꯄꯣ ꯁꯥꯏꯁꯦ ꯂꯣꯏ ꯅꯝꯖꯜ ꯂꯩꯔꯝꯗꯅꯅꯦ ꯂꯩꯕꯥꯛ ꯍꯥꯞꯄꯤꯕꯗꯣ ꯁꯤꯕ ꯍꯥꯏꯕꯁꯦ ꯃꯇꯣꯟ ꯐꯥꯎꯕ ꯌꯧꯈꯤꯕꯩꯅꯦ ꯆꯪꯁꯤ ꯂꯥꯛꯑꯣ